Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok jeri ngasisu mahausango Nuja Thoibi kuntrani pasu batangkak amo buduna langjeri mayam punna taminarasi asi hairam langa yam thuna kumthakri punsibadu lainja sumangi kana changkre punsibana steedu kumbaloi dringai nensidu thorakpana hale punsibadu chaplibraga fatnon thaduna steer pigi thak duda napliba tile singduda khodombiduna thengduna yengba sarangale nensidu ngakna punsiba kaino daiduba nakuto loino fulteramani punsibadu nensidu yenglakladuna nogi talse yam phajai akoiso yum kai khar semjin chen hairi babana aduda phajai na suling lambani o punsibadu prapra kum tharaklaga yam nungsibagi maongda yam oinanaga yengladuna adudi ai mun chalangene numisu ta dore hajal hayeng nang kadai delai duno ai hayeng se melai hotel lady kagino ai la ki tawai law ai thokrage ko adude nensidu nuk mi bye bye punsibadu gari tong khalaga gari ki thongnau dudagi laiji ki thongnau ma pa du yeng thongnau da hangdok labasu pada du thada boi bena lain jo ba phangki dre punsibasu no fe tawraga nungai ba mut am da chatkri laiji su padar marum dai punsiba bolo ning ja hauri mathangi numit ni punsiba thabak jatna ba pirol kana loi selengai rasi du kala changlakli sana nang horel nungthil pung ani ge doi du dam kada da chakadau ga leige kashim thoi dok palaiti hotel ma leide chakani khare adudi hotel la lengana leiram kaigina mamcha horendo nanga lain jaga mamcha na soidana na hangani madi kana ga thorok deba mamcha na mabu puthorok pangam godrane plan pum na maksen balore bani lain jagi best friend anju ga ningjal gane ngarang thingnauri moini ne thajendoi yada yadraga na leksem thajilaga lore dana aina nahan bailesem boda chalubada moigi mi kanam ta lehawdabani mamchadi kamana bailesem ga pawphongni ba ai ngarang moi da chatui moi family pulap thongna bada ngai ri na hai moi momdo pumlang lang ga leiri ni talak tu da akhoi sek thungjelori leksem baso marang marak tu dane akhoi ga ngai gwari sanare aina wari pumba leksem badali leksem baso yam ngai hawdre adudagidi leksem bana lingjal ga number da pirak padagi ahin bakaling jaga paw phawnare horense lain jabu moi yum dudagi pothorok na ba plan silabani punsibadu rasida khangkon ni konseladuna thank you mamja thank you so much rasina punsibagi nangandu da pop tharanduna yarese nang thabak chatkadabdo chaluro chal punsibadamna thadoklaga magi table mathakta thamliba showpiece tu tapai khalaga harau chatkre punsibasu nansi da call tawraga hotel la anun haidokre punsibana mi tharaga sunna sula halure haina khibai matung inna nawba supurakli nungthal pung ama mukta badawai duda lingjal ganju gadu ahin bagaloina na lain ju hida lagle security nu padu maso lain jigi mamana bi ni hai baduda sum thazilakli ritu athainunga mangole phamlanga leiramni lingjal ganju ga langpaduda machanu pi galoina ba mamana bi ni khandona ritu saharau imungda kausilaga phamali Andruga lingjal gadi mamangduda ritu do yam phabiga sai icha khilang posidi kai chasiga nensi de laitini laija kau thorau ro kaisa charai da mama nensi lai chadi laija da kau thopiro ado mama laija ge paw ma dai kamai dai accident ama thoki badagi ne tawkri icha sa akoi su yeng ya badi yeng laban upai leiti yam nungai di mama akoi su koiro na kidaba amta kau thopiro mango na ningi wari su sana ningi Laija, namana bikai lai ni hey, amta kum tharo nang ba. Laija na accident hoki badagi Ritu, Utam, Nancy, kahena Laija re yung saludri. Angaw bini khandok laga lai kraman. Laija so ayam bana mapan thokte, kadagi handokte. Ritu na kau buda darado na Laija so makada kum tharak bani. Adobo ko ino una khidraba mataray ani ubada mapira chendo na jab lip laga yung tunale. Law ni hey sida, nang inaman na biyan ni say, masakang breng law ni nang ba. Lain jadori tu gi khonjal du damada sakhom do yam chuna ola duna kitik kiram tawraga sofa du da tamna pham thara duna indomcha ai di khangdi kana amto khiji lingjal ganju ga do lain jagi ma taw du da ngak na khanging yeng
ꯔꯤꯇꯨꯅ ꯑꯁꯤꯅꯤꯅꯦ ꯕꯦꯝꯃ ꯃꯤ ꯑꯃꯗ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯂꯥꯏꯖ ꯑꯩ ꯑꯟꯖꯨꯅꯤ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ ꯑꯟꯖꯨ ꯂꯤꯡꯖꯦꯜꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ ꯇꯨ ꯁꯤꯅ ꯂꯤꯡꯖꯦꯜ ꯅꯪ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯂꯥꯏꯖ ꯂꯥꯏꯖꯗꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯎꯕꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯄ ꯉꯝꯗ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯂꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯕꯣ ꯔꯤꯇꯨꯗꯣ ꯀꯞꯁꯤꯟꯅꯔꯛꯂꯤ ꯏꯟꯗꯣꯝꯆꯥꯒꯤ ꯂꯥꯏꯖ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯑꯝꯇꯗꯤ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯁꯨ ꯈꯪꯌꯦꯡ ꯌꯦꯡꯅꯔꯒ ꯃꯤꯠ ꯑꯅꯤꯗꯨ ꯏꯪꯒꯤꯠ ꯇꯧꯅꯔꯕ ꯃꯇꯨꯡ ꯑꯟꯖꯨꯅ ꯑꯗꯣ ꯃꯃꯥ ꯂꯥꯏꯖꯁꯨ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯊꯣꯛꯃꯤꯟꯅꯔꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯨꯒꯦ ꯃꯥꯒꯤ ꯃꯇꯧ ꯁꯦꯝꯅꯤꯡꯉꯥꯏꯗꯤ ꯑꯩꯈꯣꯏꯒ ꯈꯔ ꯄꯨꯜꯂꯗꯤ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯂꯥꯛꯄꯁꯨ ꯌꯥꯏ ꯃꯃꯥ ꯂꯥꯏꯖꯁꯨ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯅꯤꯡꯉꯥꯏꯒ ꯇꯧꯁꯤꯟꯅꯔꯛꯂꯤ ꯏꯟꯗꯣꯝꯆꯥ ꯑꯩ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ ꯃꯣꯏꯒ ꯆꯠꯇ꯭ꯔꯁꯨ ꯏꯟꯗꯣꯝꯆꯥꯒ ꯆꯥꯃꯤꯟꯅꯁꯤ ꯑꯟꯖꯨꯁꯨ ꯃꯔꯛꯇꯨꯗ ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯇꯧꯏꯁꯤꯕꯣ ꯃꯃꯥ ꯑꯩꯈꯣꯏ ꯀꯨꯏꯔꯛꯏꯀꯣ ꯉꯥꯏꯍꯥꯛꯇꯪꯅꯤ ꯄꯨꯊꯣꯛꯆꯔꯨꯒꯦ ꯃꯃꯥ ꯌꯥꯒꯗ꯭ꯔꯥ ꯔꯤꯇꯨꯁꯨ ꯃꯇꯥꯡꯗꯨꯗ ꯊꯤꯡꯂꯨꯗ꯭ꯔꯦ ꯀꯩꯁꯨ ꯈꯟꯗꯅ ꯌꯥꯊꯣꯔꯛꯂꯤ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯆꯥꯃꯤꯟꯅꯧꯔꯣ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨ ꯀꯣ ꯏꯆꯥꯁꯥ ꯑꯟꯖꯨꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯌꯥꯕꯤꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯑꯍꯩ ꯃꯃꯥ ꯑꯗꯨꯗꯤ ꯑꯩ ꯐꯨꯔꯤꯠ ꯐꯖꯕ ꯂꯤꯠꯂꯨꯈꯤꯒꯦ ꯂꯤꯠꯂꯨꯔꯅꯨ ꯂꯥꯏꯖ ꯅꯪ ꯂꯤꯠꯂꯤꯗꯣ ꯌꯥꯔꯦ ꯂꯤꯡꯖꯦꯜ ꯒꯟꯖꯨꯒꯅ ꯂꯥꯏꯖꯗꯨ ꯆꯠꯄꯒ ꯄꯨꯊꯣꯔꯛꯂꯤ ꯑꯍꯦꯟꯕꯗꯨ ꯒꯦꯠꯇꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯑꯍꯨꯝꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯍꯦꯟꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯋꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯑꯍꯦꯟꯕꯅ ꯕꯦꯠ ꯑꯅꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯦ ꯑꯁ ꯀꯞꯁꯤꯟꯅꯗꯅ ꯌꯥꯝ ꯇꯧꯍꯧꯕꯅꯤ ꯁꯞꯇꯥꯗꯨꯒ ꯂꯤꯡꯖꯦꯜ ꯂꯥꯏꯖꯗ ꯃꯨꯟ ꯌꯦꯡꯂꯗꯨꯅ ꯂꯥꯏꯖ ꯅꯪꯕꯨ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯍꯥꯏꯖꯔꯛꯀꯅꯨ ꯑꯩ ꯆꯣꯡꯗꯈꯤꯁꯅꯤ ꯉꯁꯤ ꯑꯁ ꯈꯪꯗꯦ ꯇꯧꯏꯁꯦ ꯄꯨꯟꯁꯤꯕꯒꯤ ꯃꯆꯤꯡꯗꯨꯒ ꯅꯪ ꯂꯩꯁꯥꯕꯤ ꯀꯃꯥꯏ ꯍꯥꯏꯗꯣꯛꯆꯅꯤ ꯉꯁꯤ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕ ꯄꯜꯂꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯒꯥꯔꯤ ꯈꯥꯝꯃꯨ ꯑꯩ ꯂꯩꯍꯧꯔꯒꯦ ꯁꯦ ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯃꯨ ꯀꯩꯅꯣ ꯏꯇꯩꯃ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ ꯁꯣꯝꯅ ꯃꯤ ꯁꯤꯟꯅꯔꯅꯤ ꯂꯤꯡꯖꯦꯜ ꯑꯟꯖꯨ ꯃꯆꯤꯟ ꯃꯟꯁꯤꯜ ꯄ꯭ꯂꯥꯟ ꯀꯥꯏꯕ ꯇꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯊꯣꯛꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯊꯧ ꯂꯥꯏꯖꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯍꯨꯝꯗꯨꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯍꯣꯇꯦꯜ ꯃꯂꯩꯇꯝꯅ ꯂꯥꯏꯖꯕꯨ ꯄꯨꯔꯛꯂꯤ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯅ ꯂꯥꯏꯖꯕꯨ ꯆꯠꯄꯒ ꯄꯨꯁꯤꯜꯂꯛꯏ ꯔꯨꯝ ꯑꯃꯗ ꯂꯥꯏꯖꯕꯨ ꯏꯟꯁꯤꯜꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯊꯥꯗꯣꯛ ꯏꯁꯦ ꯀꯣꯜꯂꯤꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯊꯋꯥ ꯁꯥꯗꯅꯒ ꯈꯨꯝꯂꯛꯂꯤ ꯊꯥꯗꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯊꯥꯗꯣꯛꯄꯗ ꯅꯪꯗꯤ ꯐꯨꯠ ꯐꯨꯠ ꯃꯥꯡꯉꯤ ꯅꯪ ꯃꯥꯡꯈꯤꯗ꯭ꯔꯥꯅ ꯌꯥꯝ ꯄꯥꯈꯠꯂꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯏ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯅꯨ ꯑꯩꯗꯤ ꯅꯪ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯗꯅ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯀꯣꯜꯂꯤꯕꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯗꯨꯅ ꯑꯉꯥꯡ ꯑꯩꯕꯨ ꯉꯥꯎꯕꯒꯨꯝ ꯀꯣꯏꯆꯠ ꯆꯠꯍꯟꯒꯅꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗ ꯌꯦꯡꯗꯕꯤ ꯑꯩ ꯈꯪꯗꯦ ꯅꯪ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯗꯅ ꯊꯣꯡꯁꯥꯡꯗꯣ ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯕ ꯂꯥꯏꯖꯕꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯣ ꯄꯤꯁꯇꯨ パꯏꯈꯠꯂꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯃꯌꯥꯗꯨꯗ ꯊꯥꯡꯖꯜꯂꯗꯨꯅ ꯅꯪ ꯑꯩꯕꯨ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯗꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯪ ꯑꯁꯤꯗꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯂꯥꯏꯖꯁꯨ ꯂꯣꯠꯆꯕ ꯉꯝꯖꯗ꯭ꯔꯦ ꯁꯣ ꯄꯤꯁꯇꯨ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯒꯤ ꯇꯞꯅ ꯂꯧꯔꯗꯨꯅ ꯃꯨꯟ ꯌꯦꯡꯂꯒ ꯍꯦꯛ ꯍꯦꯛ ꯀꯞꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯃꯨꯟ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯣꯠꯀꯅꯣ ꯉꯥ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗ ꯑꯩꯁꯨ ꯃꯃꯜ ꯅꯣꯛꯆꯒꯦ ꯑꯩꯁꯦ ꯅꯪꯒꯤ ꯃꯃꯤꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯅ ꯂꯩꯔꯒ ꯍꯛꯆꯥꯡ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯍꯥꯏꯌꯨ ꯑꯩꯒꯤ ꯑꯉꯥꯡ ꯉꯥꯎꯗꯦ ꯑꯩ ꯈꯪꯉꯤ ꯂꯥꯏꯖ ꯍꯟꯗꯛꯃꯛꯇꯤ ꯀꯞꯂꯤ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯃꯅꯨꯡꯗ ꯊꯤꯒꯠꯄꯤꯔꯛꯇꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯤꯅꯣ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯅꯨ ꯅꯣꯏꯅ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯎꯔꯒꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯈꯤ ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯑꯩ ꯗꯥꯝꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅ ꯀꯟꯈꯤꯕꯗ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈꯤꯕꯅꯦ ꯄꯨꯟꯁꯤꯕ ꯂꯥꯏꯖꯕ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ ꯀꯩꯅꯣ ꯉꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗꯣ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯐꯝꯁꯨ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯂꯥꯏꯖ ꯀꯞꯄꯗꯨ ꯂꯦꯞꯂꯗꯨꯅ ꯄꯨꯟꯁꯤꯕꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯒ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯦꯗꯤ ꯅꯪꯉꯣꯟꯗ ꯀꯟꯅ ꯍꯥꯏꯕ ꯄꯨꯟꯁꯤꯕ ꯃꯥꯅ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠꯀꯤ ꯋꯥꯔꯤꯗꯨ ꯂꯥꯏꯖꯗ ꯂꯤꯔꯝꯃꯤ ꯂꯥꯏꯖꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ
ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯅꯤꯡꯕ ꯀꯥꯏꯅ ꯗꯦꯜꯂꯤꯗ ꯍꯜꯂꯛꯈꯤ꯫ ꯊꯥ 2-3ꯗꯤ ꯑꯩ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯆꯥꯛ-ꯏꯁꯤꯡ ꯆꯥꯗꯦ, ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗꯦ, ꯏꯁꯥꯁꯨ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯝꯆꯥꯅ ꯑꯩꯕꯨ ꯊꯦꯝꯂꯒ ꯃꯝꯆꯥ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯆꯍꯤ 2-3ꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯪꯕꯨ ꯊꯤꯕ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯤꯕꯗꯨꯃꯛ ꯐꯪꯈꯤꯗꯦ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒ ꯃꯝꯆꯥꯒ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯗꯨꯗꯁꯨ ꯅꯣꯏꯒꯤ ꯒꯦꯠꯇꯣ ꯀ꯭ꯂꯣꯁ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯊꯥ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯊꯥꯕꯅꯤ ꯈꯟꯅ ꯆꯍꯤ 3ꯗꯨꯗꯤ ꯂꯦꯇꯔ ꯏꯔꯒ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯅꯪꯅ ꯄꯤꯔꯛꯄ ꯁꯣꯄꯤꯁꯦ ꯅꯪꯃꯛꯅꯤ ꯈꯟꯖꯗꯨꯅ ꯑꯌꯨꯛꯀꯤ, ꯅꯨꯡꯊꯤꯜꯒꯤ, ꯅꯨꯃꯤꯗꯥꯡꯒꯤ, ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡ ꯅꯪꯃꯛꯅꯤ ꯈꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯆꯍꯤ 5ꯁꯦ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯗꯅ ꯑꯩ ꯋꯥꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯉꯥꯡ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ, ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯦ ꯈꯜꯂꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯋꯥꯔꯧꯈꯤꯕꯅꯤ, ꯌꯥꯝ ꯁꯥꯎꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯗꯨꯒ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯔꯝꯕꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯥꯟꯅ ꯀꯞꯂꯝꯕꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯤꯛ ꯀꯞꯂꯤ꯫ ꯄꯨꯟꯁꯤꯕ ꯂꯥꯏꯖꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯀꯞꯀꯅꯨꯁꯦ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ꯫ ꯅꯪꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯂꯥꯏꯖꯗ ꯈꯨꯝꯂꯛꯇꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯇꯥꯔꯤꯕ ꯁꯥꯏꯁꯤꯡꯗꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ ꯂꯥꯏꯖꯒꯤ ꯅꯥꯞꯄꯗ ꯊꯦꯠꯆꯤꯟꯕꯤꯔꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯈꯣ, ꯅꯪ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ? ꯀꯃꯥꯏꯅ ꯊꯣꯛꯏꯅꯣ? ꯂꯥꯏꯖ ꯀꯞꯄꯨꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯛꯑꯦ꯫ ꯑꯦꯛꯁꯤꯗꯦꯟꯇꯨ ꯊꯣꯛꯑꯝꯗ꯭ꯔꯗꯤ ꯗꯥꯞꯆꯥꯒ ꯊꯦꯡꯅꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯁ ꯑꯉꯥꯡ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ꯫ ꯁꯦ, ꯑꯦꯛꯁꯤꯗꯦꯟꯇꯨ ꯀꯃꯥꯏꯅ ꯊꯣꯛꯏꯅꯣ? ꯗꯥꯞꯆꯥꯅ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯃꯨꯡꯗ ꯂꯩ꯫ ꯂꯥꯏꯖꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯕꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯄꯨꯟꯁꯤꯕ ꯃꯁꯥꯅ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯃꯃꯤꯠꯇꯨꯃꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯤ, ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯤꯛꯂꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯀꯩꯒꯤ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯤꯕ? ꯗꯥꯞꯆꯥ ꯑꯦꯛꯁꯤꯗꯦꯟꯇꯨ ꯊꯣꯛꯈ꯭ꯔꯒ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯒ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯇꯝꯕꯗ ꯅꯣꯡ ꯅꯤꯅꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯍꯥꯏ꯫ 3ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯣ꯫ ꯑꯩꯅ ꯃꯤꯠ ꯁꯤꯡꯂꯛꯄꯗ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇ ꯑꯩꯒꯤ ꯕꯦꯗꯇꯨꯒꯤ ꯅꯥꯛꯇ ꯂꯩꯔꯝꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯅꯔꯁ 2 ꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯇꯩꯗꯤ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗꯨꯗ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯆꯦꯟꯊꯣꯔꯛꯂꯒ ꯗꯣꯛꯇꯔ ꯀꯧꯔꯦ꯫ ꯗꯣꯛꯇꯔ ꯁꯅꯥꯊꯣꯏꯗꯨ ꯆꯪꯂꯛꯂꯗꯨꯅ ꯏꯆꯥ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯂꯥꯏꯖ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅꯩ꯫ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯂꯥꯏꯖ ꯀꯧꯏ ꯗꯣꯛꯇꯔ꯫ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ? ꯀ꯭ꯋꯥꯀꯩꯊꯦꯜꯗꯩꯅꯤ꯫ ꯅꯪ ꯀꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯣ? ꯗꯣꯛꯇꯔ, ꯑꯩ ꯌꯨꯝꯗꯒꯤ ꯁꯥꯎꯅꯔꯒ ꯋꯥꯈꯜ ꯑꯃꯗ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯒꯥꯔꯤ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯗꯣꯛꯇꯔ꯫ ꯑꯗꯨ ꯅꯪ ꯅꯁꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯒꯦ? ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯗꯣꯛꯇꯔ, ꯀꯣꯛꯁꯦ ꯅꯥꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ, ꯈꯔ ꯂꯩꯔꯒ ꯐꯔꯛꯀꯅꯤ꯫ ꯑꯗꯨ ꯂꯥꯏꯖ, ꯅꯪ ꯅꯣꯏ ꯐꯦꯃꯤꯂꯤ ꯃꯤ ꯀꯌꯥ ꯂꯩ ꯅꯤꯡꯁꯤꯡꯕ꯭ꯔꯣ? ꯀꯀꯥ, ꯏꯗꯣꯝꯆꯥ, ꯏꯆꯦ, ꯊꯣꯏꯅꯨ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯒ ꯑꯩꯒ ꯃꯤ 6 ꯂꯩꯌꯦ ꯗꯣꯛꯇꯔ꯫ ꯑꯣꯀꯦ, ꯑꯩꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯣꯏꯅꯦ꯫ ꯃꯌꯥꯝ ꯊꯋꯥꯏ ꯋꯥꯅꯔꯝꯒꯅꯤ꯫ ꯅꯪꯁꯨ ꯀꯩ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯣꯏ ꯐꯦꯃꯤꯂꯤꯗ ꯅꯪꯒ ꯁꯣꯔꯅ ꯆꯥꯟꯕꯤꯔꯩ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯦꯅ ꯍꯥꯏꯔꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯁꯅꯥꯊꯣꯏꯗꯣ ꯃꯃꯩ ꯐꯠꯂꯩ ꯊꯣꯛꯀꯦ ꯇꯧꯏ꯫ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨꯅ ꯁꯅꯥꯊꯣꯏꯒꯤ ꯈꯨꯠꯇꯨꯗ ꯗꯥꯞ ꯄꯥꯏꯔꯛꯂꯤ꯫ ꯁꯅꯥꯊꯣꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯂꯥꯏꯖꯗꯨ ꯄꯦꯔꯤ ꯗꯣꯛꯇꯔ, ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯗꯣꯛꯇꯔꯗꯨ ꯉꯛꯅ ꯀꯩꯒꯤꯅꯣ ꯂꯥꯏꯖ? ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯇꯥꯕꯗ ꯐꯦꯃꯤꯂꯤꯅ ꯌꯥꯝ ꯍꯔꯥꯎꯗꯣꯏꯅꯤ꯫ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯄꯥꯁꯀꯤ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯀꯥꯎꯔꯤ ꯇꯥꯕꯗ ꯃꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤ꯫ ꯅꯠꯇꯦ ꯗꯣꯛꯇꯔ, ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯗꯣꯛꯇꯔꯅ ꯈꯪꯗꯕꯩꯅꯤ꯫ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯝꯇ ꯅꯠꯇꯦ ꯗꯣꯛꯇꯔ꯫ ꯑꯩꯕꯨ ꯍꯥꯠꯇꯣꯛꯅꯕ ꯁꯤꯟꯕꯒꯤ ꯉꯁꯤ ꯐꯤꯕꯝꯁꯤ ꯌꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕꯤꯌꯨ ꯗꯣꯛꯇꯔ꯫ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯇꯧꯁꯤꯟꯅꯕ ꯃꯥꯟꯗꯦ꯫ ꯗꯣꯛꯇꯔ ꯁꯅꯥꯊꯣꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨ ꯆꯤꯡꯁꯤꯜꯂꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯂꯥꯏꯖꯗ ꯃꯨꯟ ꯌꯦꯡꯂꯗꯨꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯏꯌꯦ ꯗꯣꯛꯇꯔ,
ai doctor da amta chichadana lige doctor do lai jige wari do takre lai ja samage wari pumba doctor le loina liri wari do leba loi selak pada lai ja tarakli mama pi do makut na dai thok na hairakli ai doctor gi khong paraga hayo sai jarg ai gan tar hai duk pigano doctor ai siram pasu magam tungunarag si jag mana lakpada ai leiram trade mayang wani doctor ai gi pon sibom ta khanbi ai gi mama hat ba papa hat ki bagi laman so khongam bo jage doctor samjin chajin ba aran bam ta yaw draba lang jige wari du ta bada doctor du mame tegi mapi ta ki ba khanghaude sana thoi lang jige makut do tat munan thabira du na operation do ki ba koi du nangap kan nangi mateng soidina anda angamba level la pangan adubo brain na kitang sopadina nangai na iri bahida kulise chang nai da chayini mukti chagadang ni ko kai gum hidang sing se chandra badi kai gum matam da amuk kar ko yarokan hidak sing se chang nai na charaga adum phasakini hai doctor ai chang nai na chana bhot nagi doctor ki lamban yam tan sinjari ai gi punchina lai makai doctor gi tawi mal achana kaujar shana thoi do no fit tawr do na adumain haigan nangi wari da tabada ai ta sing nu ngai te nang sing asidagi pesen amani khalaro ichon gumna khalaba madung tabada so nangi mating soidena pangani asi haraga mangi pocket agi karam law thoraklaga lai jure piraduna ai ni gar nangna nu ngai te pakitang leibaga aingona pawpiro ai nangi mating soidena pangani aduga nangi nungsina jaba punsi baga so thungna boiro aduga nangi mama papa gi laman khumba ngamba soiro hai ibungi manung se thaujal dagi changi nik jaba pumpa thungjaba oirage phare wakhal ngai ta bakhal ran ko aina phana masingan nungai na potha tho ai noi family gam to na ruki ge lai jade hek kapli punsi busu lai jabo jet consular duna nang bu thomlam ni bakari do di atum thibam khang ki jaba khangje lohmu di kam do khraba rasti makhata na kam thara ki jaba hong basu kai kre limit tarani bukleraga hospital dagi discharge tawre adobu kaka ge nam chagana ai bu yumda pusin dagi krulda daras ki mama gi mapam doina ai ga daras ka thanam naga kaka ge nam chagadi yumda chatkre hospital na limit tarani aina wakal dara bi gum lei bado daras jam kap ki bani daras nai badi daseng anung sikhi bani mahaliram jadi asina dam chagi mang da leplam mi se leplam dam si akrul dalak panamit dugi namdang da daras to ai ge nak te ama khalungai dana chame